AICCTU, Labour Progressive Federation LPF amasung United Trade Union Congress UTUC-ni. Prime Minister Narendra Modi na luching balangakna micham miyamgi mayokta leiba thaurang mathang lokhatlakle haibagidamak Central Trade Union singna khongjong chasinanaba firep lawrakpani. All India Kishan Sangharsh Coordination Committee nasu November 23 ki General Strike mapung fana sawatkani haina lauthokre. Laumi miyam amasung trade union singna khwaidagi kanna yaningdribase September thada Parliament na Farm Bill ahum pass tawkibagi thawong adubani. September da Parliament House animak na pass tawraga President na SNP duna ek on kraba bill sing adudi Farmers Producer Trade and Commerce Promotion and Facilitation Bill 2020, the Farmer Empowerment and Protection Agreement of Price Assurance and Farm Services Bill 2020 amasung Essential Commodities Amendment Bill 2020 ni. Farm Bill ahumgi matangda achawa wathok ama thorakpagi maru oiba maramdi longmi singna lofomdagi humang tana pothok kaya puthorklabasu senjaw paba miyoi khujok karana kanaba pumnamak fangadori haibagi matangdani. Anoba thorang asigi makada supermarket chain natraga senjaw paiba miyoi singna apangma moongda pochei paisinduna thambada athingba leiraroi. Senjaw paba miyoi karana apangma moongda longmi singdagi pothok pumnamak lainingba mamal leibada yengsinbina balairaroi. Longmi singna puthorokpa pothok pumnamak Agriculture Products Market Committee APMC na minimum support price that leibagi chatnabi makatana leiraroi. Maduna maram oiraga senjaw paiba miyoi karana polampunamak ahongba mamal leisilaga yoningba mamalda yolakpa yai haina thazanari. Hiramasigi matangda Congress amasung Left Party singna kutsam naraga November 16 da achawba khongchat ama Kolkata da chatkadori. Kolkata da pangtokiba Left Front amasung Congress Party gi apunba mifam amada Communist Party of India Marxist CPIM gi Politburo member Biman Bose na haiki. BJP na senjaw paiba sing yukat na buhot na bada lairaba micham miyam gi awaba ubidre. Longmi sing na lafom dagi wana pothok liba pothok sing micham miyam gini senjaw paiba sing gi sengaw thalhan na ba natte haina su communist ki luching ba asina fongdoraki. Punjab ki oine di longmi sing gi mayokta farm law chatna handana ba State Legislative Assembly da bill ama pass tawragani hairi. USA Punjab Investors Roundtable 2020 hodokpagi tharamda Punjab ki Chief Minister Amrinder Singh na haiki senjaw paiba corporate sing namthaning bagi apangma leite adum oinamak lairaba longmi singi yaifana ba thawrang lokhatpada ninghanaba tawroi. Parliament na pass tokiba Farm Bill ahomak Punjab ta chana haloi haina su magna makatana fongdokki. Amaromda All India Power Engineers Federation nasu November 13 ta akan bakongjang sangsinaba thawrang tarakle Central Government na tongan ba state sing da Electricity Department privatize tawbagi thawongbu yaringda fongdok lotuna. API EPF na BJP na luchingba National Democratic Alliance NDA na senjaw paiba corporate housing yukat na buhna bada lenga kitongan ba department amadi corporation sing matang mutat kadawre. Matawasum na laibaki mafam sen matung na konggang changsin bagi fibam lakli basida Central Government na micham yam gi khalaga kari karam matawrang lokat pagadagi haibadu yeng matabani. Masini ngasigi oina puzarak liba matam gi wafam. Hauzik tabikhre matamatagi wafam thauram asibu lanthokpikhibi Anjali Thokchom matangna longmi singi mayokta leiba thaurang leibak sin bathungna khongjin jaksilakpagi fibam dalak le haiba wafam asini.